Manipur machet tana thugainaba honaribasingna puwarida lamdamasigi ningthosingna lamdamasi kanabagi-damak phudokiba thawna lingjelsing adu ningsingba chumgani haina Environment, Forest and Climate Change Minister Thongam Biswajina phongdokre. Wafam asi Lamlai Assembly Constituency gi manung channa chalauda leiba Kanglau Lampakta sagadaba Salai Ipunpham chalaugi urep uyung tambagi thoramda mahakna phongdokhibani. Chalo mitei maitai ina chawkhat lupna sinduna pangthokiba urep uyung tambaki thoram aduga mari lainana Minister T.S. Biswajina makhatana hai lamdam asigi puwari khangdaba myoi kharana lamdam asi thugaina ba honarakliba si ngakthokna ba honabada aikhoi puna waminari lamdam asi maru phangna muthana ba honarakpa matamda lamdam asigi ningthosingna laukiba thodang Manipur thugaige khaliba singna ningsingba chumgani chahi taret khuntakpa matamda awas singbu lamdam asidagi maithiba piduna Tanthokiba natana kabo tampak lana tankiba laikrabani. Aikoida singnarakpa kudingmak maithiba piba ngamkiba thawdo kayagi puari lei haina Minister Biswajina makhataki. Se koi pai puna kora thambira mangak se ngakadabani habana ngasisu ima ibel oro akoi leriba honorable MLA ki my case study akoi khangeb the border area ngata oiba loi tainara ka leibani na masida awa thingnam gadabdo akoi wa dabung ngamde akoi ada khana matamda koina Yoksalapa Gamdrakasu, Wakalda, Karida, support Torgana, Aquina Taisada, phone Torga, a command Tori, Karitori have said all the time, Aquina, no one interaction Torga Leba, upon Amani have said the strategic Waiba, Amani have seen my Tamzake, Adana, Aquila Leba, Sarkar Amani, Sarkar Machalai, the Salai, see you Mama Chalai money. You Mama Chalai, Matamda Wanga with the Swarambaya, with the Katan Swaramadia, with the book, Ashwaiba Amakagna 99. Sumaba, Aswaba Amakasum Tilaga, Madu criticized Tauraga Laganda, politicalized Orga, Madunanga, the Quilibaxically, with the Gahabisi, Pajamiamna, Kanavimatam, or have seen Itam Zage, Aquimasin, Yan Taminaba, Asway Angam Levido, Aquilibo, Honorable MLA Lady, Secretary Minister Lady, with the Council of Minister Lady State, she palm, the seat or the Pane Habido, Sarkarasina, Lauro, the Wimaram Lady, Habisim to Itam Zage. Mari lainana Lamlai FCG MLA case ibom jana hai lamdamasi nithok panba leipak ama oina leirakpa maramna leibak ama oibagi kayat pumba amata watana leijarai aikhoi gi tongan balon mayek lining lon chanakang lon achingba amata watana leirei aikhoi gi chanakang lon ngangna chali ngai dadi thaksi khasi naiba khunai ama oina leirame aikhoi gi chanabi ngasigi mirona mirai khibadagi amana haiba amana tadaba thakha khangnadraba khunai amagi masak uba phanglakli Asigumba awaba singasi ko khanbada ngasidagi saba hawgadoriba ipunfam asina achoba thodang lawrakani haibagi thajaba lei haina MLA ibom jana makhataki panbe yabadi ngasi urep uyung tamliba salai ipunfam asida kayat pumba ya orba mitei yumjau amade maichau taret ki mitamna chingba kaya thamlakani hairi samna habada khoi mitei sikamai togeda ari thoksawa sadamnina paksamda samjanna gumnina koi laifam tinfam Lady Kotliburgase, Pazana Semkatana, Nayamagi, Lerambagi, Ibudo Dugi, Zagani Sahardi, Ibudo Dugi, Weba, Lysan, Ko, Magi, Ibudo Dugi, Oina, Magi Salamban Niti, Neomama Leneva, Madugi Niti Neom, the Quena Kangba, Kubam Semkapa, Magi, Adu Malayan, Magun Zindu, Hey Ukan, Esidikaino, I don't do. Ibadah doa, adu di ma sibum bamini, adu na mai kubam na sini, magi lisat na sini, pautak na sini hai do. Kau nak kangwa ya, kudam jangdam sini, kau isa ayam mana tham dia.